Imphal Tensit lambi ge mega school manakta meter chamagang khairom sangna chingning khaibadagi lambi faungnabu yakidre keystone sagali ba water filtration project mai ka yadungi miyamna matam pumbada thingbagi thabak changsilakpa yai haina Tensit Road Protection and Development Committee ki secretary Laishram Sanjit na phongdokre Malem gi oina COVID-19 positive oiba missing crore ma lakh 13 lising 13 ka chatruka yankhai taruk sukre laina asina maram oidina laikhidaba missing na lakh 5 lising 3 ga chamri ga yankhai sukre India gi oina hojik fabuda positive oiba mioi lakh 8 lising 13 ka chamaga 34 sukre made laika nabang amdana COVID-19 na maram oidina laikhidaba na mioi lising 13 ga chakunga sukna 8 sukre Ministry of Social Justice and Empowerment na lising 18 da Phone kiba report amagi matung ina lamdam asida serins khakta natana atopa pambai na drug sizinaba tharaga lamdam asida chawrakna mioi lakh amaromgi drug ki pakta irakna duna leire chiraba tanfam asida lenga ki oina rehabilitation center hengat na ba hona drabade drug thingnaba gi mangan mangfong na buwagani haina kon gi president RK Nalini Kantana phongdokre Akang hai singi pautak matung ina ngarang Karnataka government na COVID-19 naruraga faraklaba amade plasma donate tawba mioi singda seloina lupa lising mga incentive piragani haina lauthokre Karnataka state lengak na thokiba order adugi matung ina COVID naruraga numit 13 dagi 19 fawbagi manungda fagalakpa mioi singda one time incentive asipigadabani Karnataka gi medical education minister Dr. K Sudhakarna plasma donate tawbina basu appeal toki